Coordinating Committee on Manipur Integrity COCOMI ki maikai dagi Manipur ki governor na apology tawgadam ni habdi Manipur tharaga Ukhrul chana bokana matamda thinglakhiba mayam du dagi hauraga tare khoi ki governor ki maikai dagi apology tawgadam ni aduga Manipur ki DGP security advisor amadi khoi ki chief secretary makhoi ja moreng on the resign taw fam thadu haiba fam lak pakon le ngana si governor ki mamang dai tare khongjang jang ngani haiduna law thokhibudu jiksi koigi kangla mamangai tare aduda mayam de tille mayam de thumjale governor tana thumjana ba honare tabu hariba mafam asida yamna marul ahum thoknai tare security personnel sing state police commando aduga koigi central forces rapid action force yauna hariba mafam sing asida yamna section na ngak chemgi thabadu ngasi angan badgi hauraga chatharaga lakhi Kaishampat lema jam Kaishampat junction dai tare hariba miam je thum maike don da yung thumjel lakadra haidana karimta changhan dana thami aduga Kwaithen gi traffic island da jai tare traffic point da ju hariba mafam adu da barricade ching kharaga section ngak simbagi thaba adu chathaba thengnarakhi aduga hujiksi asongi Johnstone lom da gi ai tare laiba COCOMI na luchingaga mioi miam lai thumjel angna honar ke du hariba footbridge hai tare hariba mafam asidaida koigi security personnel singi maikai dagi yamna kanna section na ngak sinba aduna maram oiraga mayanga mukna bang hakthwe mayanga mukna bajida takshan na ba honar ko dai tare security personnel singi maikai dagi hujikse jaga ani humlong ka padagi tilamba thomjana ba honar pa miam adu hujikse kairaga chen gi bagi mami duni do amuk pullaga ung laktoira natara dum kram film laktoino khongjang je kram bas step mamai tare lor ka dagi have to di yemina sedo hojiki ona di tilam myam mafam je thadu ga chana gi ba kai gi bagi film adu mek cheng na ari ta singmok di hari ba mafam singasi yamna high alert oiba security zone amane aitare marabandar security zone oiba maramna amna alert laiba mafam ama oibanina ahen ba security personnel singina nga saidigi adumak paudu hekta du aitare mafam je sangaga lakibani ado kaigraba myam do maswai da leire aduga security personnel singi magel gi amuk haitare ang thomjalak pa yai haibagi othokpa du laiba maramna ngak sillaga leiri ado pendaba kholau singsu miamna lauri ngasi changchalagli ba khongjang changchalagli ba thomjana ba honaragli ba singi maike digi amuk hanna pullaga thomjana ba hona mina saiba kholau do amona tasana ba hona gi mami do ne Coordinating Committee on Manipur Integrity gi thomi sing adugo student front nai tare makoi gi mahiroi singi adumba student front gi thomi sing ju loina mapung oiba thomi sing ju loina leire hari ba mafam asida jaga ska khom matung karam matung uji mayam je chai thoga legi mamini ado amona punchal laga thomchana bagi tangkak amada di leire aduga asona kan da jai tare security masing alaba security singna ngak chelaga leire ujikse security personnel singi maikai dagi miam chi tangkhaina gi damakta smoke bomb langaga pokha hankra matung miam do kai don chem matamda hojikse khongjang loi nupi ani padagi hospital da pukhathi bagi paulai makhata na kari film la phagi habdi yengminasi piaga ska matung da sigi film lere hoji phobagi oina paudam jari ba naurem tanoranjan ichel news newak Imphal